Akasvani Imphal Kshetrimayum Chitrabhanu na pau pasiri. Mukhyamantri Yumnang Khemchan gi Jirebam amasung Assam gi khongchat loriduna halakpagi lambida BJP Nungba Mandana None District Headquarters None Part 3 da leba Longmai Ground da taram okhi mafam aduda pangthokpa Bharatiya Janata Party BJP linghat ki bagi nifutere shuban numit thorom da saru yaraduna Shri Khemchan hai zila aduda lariba guide center ningthina mathok tawba holagani mahakna bapam adugi MLA Difu Kangmai ga tanaduna tongan ba chokko thorange thabak sing paikakani haina su phongdokhi Mukhyamantri bu mapam adugi CSO singa su unaki unaba aduda CSO singi maikedi gi memorandum ama Mukhyamantri da pishinki Bharatiya Janata Party BJP linghat ki bagi nifutere shuban numit ngasi lebak sin batungna pangthokli numit asiga mari lenena BJP gi mukok thongba luchingba amasung Pradhan Mantri Narendra Modi Griha Mantri Amit Shah BJP gi President Nitin Navin Rajya gi Mukhyamantri Yumnang Khemchan yauna ate luchingba kayana yafa paujal pirakli numit asiga palan BJP Manipur Pradesh na sendona Imphal gi nitepya chuthekli leba thambal sanglena pangthokre thorum asida dol gi luchingba sing amadi karya kata singna sarup yakhi Manipur Vidhan Sabha gi Adaksa Thokchom Settleton Hairi Manipur da ngalingai matam dagi lerak ipa ipusina thambiram laba thang ta masana asigidam ekoina chokthok chei Association of Indian Universities New Delhi gi makhada Manipur University na Sindona Kanchipur de Labor University asigi Dr Kamal Indoor Stadium da ngasidi haudna tha asigi mapan phabo chathagadaba All India Inter University thang ta men's and women's competition disangani kunmanga kuntaru haudokpu gi tharom da C Settleton hai Lamdam asi kala Sanskrit na tha wangna lei haina leba asigi amadi malengi miyam na sakhangnari asigumlaba ina kulaba kala Sanskrit ki masasing asi ekoi khudimangna masak thokna thamna bohonasi university asina asigumba competition amasin bangamba asi raise asigi oina chakthok chaningai ni mahangna hai Ngalingai matamda akhogi panbina maning thosingduna yamna mapangan kalli ama tawi haiba nataba adugi mati haibisingba madudeida thangtangi parasi yaurkhrabaneba aduna adugumba liraba akhogi saktamu ngasi mayam mamangda puthokpirakpa amasung masibu malemgi oina sakhangnaba makhangi art form ama sinbiribasi yamna phaiyen Ngasidagi hoguduriba competition asida tongan raise singi university sindagi lakpa mahirosina sarup yari BJP ki mukok thongba luchingba amasung Pradhan Mantri Narendra Modi na hairi Assam da thangna na ahumlak shubu oina Bharatiya Janata Party na sarkar semgam ngamgani Assam ki barpeta da pangthopa Mikhal gi rally amada sarup yara duna Sri Modi na hai dol asigi pandam di chakhatpa amasung moromdam lepchaba ngamba leba ama ohen bahabasini mangna hai hauki be cheitara asida Assam da singthaningai oina santi amasung nungchi janaba phibam lehen bangamle lagliba chehi singdasu khongchet asi hena mapangan kasin haduna moromdam lepchaba ngam halagani Assam da pakal liba chakho thorangi fivum sing paladuna Pradhan Mantri na hai raise asida connectivity hena fagad handuna tourism sector da khumang choksinduna sel tungi kudong chaba kya fanghale Mamang da palamba Congress sarkar na raja sibu chakhona na bahoramde madugi moda rasiti ki kudong chaba longona bahonarmi haina Pradhan Mantri na Congress dol bumaral sikhi Pradhan Mantri na hai Vikshit bar ki manung chana raja asibu Vikshit Assam ohena na ba tungkoina chana gadaba road map amagi makhada BJP na thabakaya paikali madugi tungda raja asiki tongan ba mapam anida pangtokadaba Mikhal gi rally singda Sri Modi sharup yagani National Women Commission ki chairperson Bizaya Harat Karna Hairi Nupi Singi Thangwang Kanaba Amadi Ngak Shenabgi Damakta Leba Ashina An Kaya Semle Ngasidi Leba Asiki Nupi Singda Tongan Tongba Kudong Chaba Kaya Piduna Makogi Punshi Mahing Fagat Hanbagalunina Leba Asigi Owen Bapurakna Bohonabada Nupi Singna Chobo Todang Lauri Amoromda Kendra Sarkar na Hoki Bachi Mapana Sida Tongan Tongan Batanka Kaya da Chako Torang Kaya Pakatuna Nari Sakti Bu Kwaidi Ki Maru Eba Amo in Lauri Nari Sakti Avinadan Pas Togduna, Sangsat Amadi Raja Vidhan Sabha Singh the Nupi Singi Sit Chada Kuntra Humdoi Khakle. Ngakshal Mantri Rasna Singh na Hairi Leba Sigi, Lanmi Singh da Haksel Kudong Chaba Singh Fangan Bahibasi Sarkar Ashna Pakapa Tabak Singh Manunda, Kwaidi Mangsil Thana Pakapa Amani, Mang Hai, Lanmi Singh Asina Tongan Bakudong Tinga or Bapibang Kayada Ayung Nuntil Khaidem Namato Pangtokli, Wafamasi New Delhi da Pangtopa, Army Medical Corps gi Rising Day Thorom Dasri, Rasta na Fongdoki Bani, Mang Hai, Leba Sigi Mapung Kayada Research Amadi, Referral Hospital Sing Linkat Begi Tangai for Double Mang Hai, Ashigumba Masak Naraba Hospital Sing Asileba Sigi Manu Hanjin Naleba Mapum Sing Dalehenduna, Lanmi Sing da Analangi Kudong Chaba Piragani, Pauli City.